And I'd say in that part of the world, ceasefire is when you're shooting in a more moderate manner. US President Donald Trump ki maikayidagi hauzik leiriba Iran amasung USA gi oiba lanfam asidadi ceasefire hairiba wafam asi khara moderate oiba maong amakhakta ing tapna lan tawbani haibagi oiba wafam asi hek phongdokkibaga nakal animaki maikayidagi ngamjavi thaduna thomdatnare. Hauzik USA gi maikayidagi su Iran gi mafam kiyamada maru in Strait of Hormuz ka naknava southern thangba saruk asidi yamna kanna attack chathari masigi pakum moina Iranian military gi maikayidagi su Gulf amasung masigi manang nakpada leiriba mafam sing asida leiba US gi military base amasung military asset kiyamada attack chathari hauzik nakal animaki maikayidagi ngamjavi thaduna chathanariba attack asi ceasefire gi manung chanani nakal amoromda hauzik chathariba ceasefire asi Trump ki maikayidagi yamna positive oiba maikay amada changsilli atuba matamda de lakani haiduna lepa leitana phongdokchaba taragsu chathariba negotiation asi deadlock ta leire makha chathaba yadre haibigi oiba wafam phongdoknari nakal amoromda hauzik US President Donald Trump asi mahaki oina leiribu lenga asi USA gi maikayidagi yadabagi oiba wafam asi nongma hengalaktuna mahaki party gi miyoina fawba mahaki against the board pirakbagi oiba thagdoksing thoklere ceasefire lautokraba matungda US amasung Iran gi oiba lanfam asi peace deal ama sign tawnabagidamakta manglomda chaksinbagi mahutta maninglomda oina handorakbagi oiba wafamda lakle Iran gi maikayidagi hauzik USA gi peace deal ama sign tawna si haiba taragadi ihan hanba khongthang ama oina USA gi maikayidagi freeze tawsinduna fajinduna thamkraba Iran gi oiba aduki matik yamlaba mamal oigidaba asset sing adu hana thadokadabani matam adu khaktada peace deal ama sign tawna yagani haibigi oiba condition asi USA gi maikayidagi thabakta onthokpa ngamdre maramdi Iran gi maikayidagi phongdoklibo wafam asi madu hana release tawraba matungda peace agreement asi yana matam kharada sign tawsi aduga USA gi maikayidagi hauzik kana demand tawriba madubu yawdragadi peace deal sign tawroi haiba Strait of Hormuz hangdokpa amasu Iran gi oiba nuclear program gi oiba wafam asidadi Iran gi maikayidagi karigumba wafam amata phongdoktabana maram oiduna USA gi maikayidagi su hana khongthang asi lokhatpa ngamdana leire nakalamuromdana hauzik Israel gi maikayidagi Lebanon chathariba attack asi lephallu matamduda khaktamak peace deal sign tawngani haina thamkriba condition asidasu Trump ki maikayidagi Netanyahu convince tawba ngamdre makhoi ani oina phunabagi phibamda lakpadagi hauzik hairiba condition adusu thabakto ontokpa ngamdana leiri masigi makha tarakpasidi Trump ki maikayidagi phongdokkiba ceasefire gi oiba moderate attacking haiba wafam asida lakdaga hauzik Strait of Hormuz asibu blockade tawduna thamliba US ki oina leiriba lanmishing asigi maikayidagi Iranian drone mari kapthakibagi oiba report kaloinana southern thangba Iran gi oina leiriba Kesam Island hairiba mafam asida leiba Iran gi oiba radar gi oiba surveillance system adubu USA gi maikayidagi strike tawduna thugai kre haibagi oiba wafam asi CENTCOM gi maikayidagi miyamangda video footage kaloinana show tawrakli masiga loinana hauzik naval blockade chathariba US lanmishing gi maikayidagi US na yadaba Iran ga mari leinamba jahaz ni haiba chamaga kunga mapan mamai leiduna charan kiba natragana atopa mafamda charan kiba ki oiba tabak thong singsu chathakiba lei haiduna thamli masigi pakhumsina amuk IRGC gi maikayidagi chatharakiba attack ta US ki maru oiba ally oiriba Kuwait amasung Bahrain hairiba mafam ani asida Iranian drone strike amasung missile strike ki oiba report sing lakli US ki maikayidagi phongdorakpagi matungina hauzik Iran gi maikayidagi nauna Kuwait ta target tawduna chatharakiba attack aduda drone mari launch tawrukpada ahum amadi USA gi maikayidagi amasung Kuwait ki oina leiriba defense system gi maikayidagi intercept tawba ngamki aduga ambana makoina pamliba target adu yawba ngamdana lambida kaikhi haibagi oiba wafam asi phongdoktuna Iran chatharakiba attack adu mai pakpa ngamde haiba wafam asini adubu nakal amoromdadi Iran gi maikayidagi US ki oiba military asset asi ningthijana hit tawba ngammi haibagi oiba report mamanga manaba mongda adumak phongdoknari mada asida hauzik leiriba landform asida ceasefire ni natragana moderate attacking ni haibagi oiba wafam sing asi phongdokchaba taragashu nakal animaki mara asida ceasefire gi oiba manung asida yamna chawba unkhatnabagi oiba level adudi maxen uba fangle madudi hauji US President Donald Trump ki maikayidagi karigumba Iran gi maikayidagi Strait of Hormuz ta leiriba masigi manak nakpada leiriba USA gi oiba lanmishing asida chatharakpa attack ta makhoi American soldier hek siba taragadi madugi oiba consequence adu afaba oiro Iran aduki matik yamna chawba chething fangani haibagi oiba akanba warning piri masina takpadi hauzik leiriba conflict asida US amasung Iran gi maikayidagi chathanariba attack asi ceasefire manung asida araiba attack amadi oidri achauba lanfam ama oiri haibasini
ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯁꯤꯌꯥꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯔꯥꯟꯒꯤ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯃꯔꯤ ꯏꯂꯩ ꯂꯩꯅꯔꯤꯕ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯂꯦꯕꯅꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯖꯔꯦꯜ ꯂꯥꯟꯃꯤ ꯑꯃꯁꯨꯡ ꯍꯦꯖꯕꯣꯂꯥꯒ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗꯁꯨ ꯁꯤꯖꯐꯥꯌꯔ ꯂꯥꯎꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯇꯦꯛ ꯆꯠꯊꯅꯕ ꯂꯦꯞꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯦꯇꯦꯁ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛꯇ ꯁꯥꯎꯗꯔꯟ ꯊꯪꯕ ꯂꯦꯕꯅꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯑꯃꯈꯛꯇ ꯏꯖꯔꯦꯂꯤ ꯃꯤꯂꯤꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯈꯤꯕ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯦꯕꯅꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯔꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯁꯛꯅꯥꯏꯔꯕ ꯃꯤꯑꯣꯏ ꯈꯔ ꯂꯩꯈꯤꯗꯕꯒꯤ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯍꯧꯖꯤꯛ ꯊꯣꯔꯛꯂꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯖꯐꯥꯌꯔ ꯃꯅꯨꯡ ꯑꯁꯤꯗ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯑꯃꯁꯨꯡ ꯍꯦꯖꯕꯣꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯏꯖꯔꯦꯜꯒꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯔꯣꯀꯦꯠꯅꯆꯤꯡꯕ ꯂꯣꯟꯆ ꯇꯧꯕꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯃꯁꯨꯡ ꯐꯣꯇꯣ ꯚꯤꯖꯨꯑꯦꯜ ꯀꯌꯥ ꯑꯃ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤꯕꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯥꯎꯗꯔꯟ ꯊꯪꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯆꯠꯊꯔꯤꯕ ꯑꯦꯇꯦꯛ ꯑꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯊꯣꯛꯍꯟꯕ ꯑꯁꯤ ꯑꯅꯥ ꯌꯥꯎꯍꯟꯕꯁꯤꯡ ꯑꯁꯤꯕꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈꯤꯕ ꯄꯦꯔꯥꯃꯦꯗꯤꯛꯀꯤ ꯑꯣꯏꯕ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯐꯥꯎꯕ ꯏꯖꯔꯦꯜꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯌꯥꯎꯔꯦ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯐꯤꯜꯗ ꯂꯩꯔꯤꯕ ꯔꯦꯁꯀ꯭ꯌꯨ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕ ꯃꯦꯗꯤꯀꯦꯜ ꯇꯤꯝꯗ ꯐꯥꯎꯕ ꯑꯦꯇꯦꯛ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯔꯛꯂꯤ ꯏꯖꯔꯦꯜ ꯑꯃꯁꯨꯡ ꯍꯦꯖꯕꯣꯂꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯦꯕꯅꯟ ꯏꯖꯔꯦꯜꯒꯤ ꯑꯣꯏꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗꯁꯨ ꯗꯦꯗꯂꯣꯛ ꯑꯁꯤ ꯃꯁꯤꯅꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤꯗꯃꯛꯇ ꯌꯦꯡꯗꯨꯅ ꯁꯥꯎꯗꯔꯟ ꯊꯪꯕ ꯂꯦꯕꯅꯟꯒꯤ ꯑꯣꯏꯕ ꯃꯐꯝ ꯈꯔ ꯃꯔꯨꯑꯣꯏꯅ ꯇꯨꯔꯦꯟ ꯑꯃꯒꯤ ꯃꯄꯥ ꯐꯥꯎꯕꯗꯤ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯈ꯭ꯔꯣ ꯃꯁꯤꯗ ꯂꯩꯔꯤꯕ ꯍꯦꯖꯕꯣꯂꯥꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯁꯥꯎꯗꯔꯟ ꯂꯦꯕꯅꯟꯗ ꯂꯩꯔꯒꯅꯨ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯁꯤꯖꯐꯥꯌꯔ ꯑꯁꯤ ꯁꯥꯏꯟ ꯇꯧꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯦꯖꯕꯣꯂꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯛꯂꯤꯕ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯁꯥꯎꯗꯔꯟ ꯊꯪꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯇꯥꯔꯒꯗꯤ ꯏꯖꯔꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯦꯡꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯇ꯭ꯔꯒꯁꯨ ꯃꯈꯣꯏꯅ ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯈꯤꯕꯅꯤ ꯉꯝꯈꯩ ꯑꯁꯤ ꯂꯧꯁꯤꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯀꯩꯗꯧꯅꯨꯡꯗ ꯍꯟꯗꯣꯛꯂꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯁꯤꯖꯐꯥꯌꯔ ꯗꯤꯜ ꯇꯧꯁꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯁꯥꯎꯗꯔꯟ ꯂꯦꯕꯅꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯏꯖꯔꯦꯜꯅ ꯂꯧꯁꯤꯜꯂꯤꯕ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯥꯟꯃꯤꯁꯤꯡ ꯊꯥꯖꯤꯜꯂꯛꯂꯤꯕ ꯑꯁꯤ ꯍꯟꯗꯣꯛꯍꯟꯈꯣ ꯑꯗꯨꯒ ꯑꯦꯇꯦꯛꯁꯤꯡ ꯑꯁꯤ ꯆꯠꯊꯕ ꯂꯦꯞꯍꯜꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤꯅꯤ ꯅꯥꯀꯜ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯁꯤꯅ ꯍꯧꯖꯤꯛꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯦꯇꯦꯛ ꯑꯁꯤ ꯆꯠꯊꯅꯕ ꯂꯦꯞꯇ꯭ꯔꯤꯕꯅꯤ ꯃꯊꯪꯁꯤꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯔꯥꯟꯒ ꯆꯠꯊꯔꯤꯕ ꯅꯦꯒꯣꯁꯤꯌꯦꯁꯟ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯏꯔꯥꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯗ ꯇꯥꯔꯝ ꯏꯂꯦꯛꯁꯟ ꯑꯁꯤ ꯌꯦꯡꯗꯨꯅ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯔꯤꯐꯥꯏꯁ ꯈꯔ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯔꯥꯟꯅ ꯃꯗꯨ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯔꯣꯏ ꯃꯍꯥꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯂꯦꯛꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯊꯣꯏꯗꯣꯛꯅ ꯈꯟꯗꯦ ꯂꯥꯟꯐꯝ ꯑꯁꯤꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯨ ꯑꯦꯁꯅ ꯉꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡ ꯐꯣꯡꯗꯣꯛꯆꯕ ꯇꯥꯔꯒꯁꯨ ꯍꯧꯖꯤꯛ ꯒ꯭ꯔꯥꯎꯟꯗꯗꯤ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯏꯝꯄꯦꯛ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯤ ꯍꯧꯈꯤꯕ ꯖꯨꯟ 4ꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯨ ꯑꯦꯁꯀꯤ ꯑꯣꯏꯕ ꯀꯪꯒ꯭ꯔꯦꯁ ꯑꯁꯤꯗ ꯋꯥꯔ ꯄꯥꯋꯔꯁ ꯔꯤꯖꯣꯂꯨꯁꯟ ꯍꯥꯏꯕ ꯔꯤꯖꯣꯂꯨꯁꯟ ꯑꯃ ꯚꯣꯇꯤꯡ ꯇꯧꯅꯗꯨꯅ ꯄꯥꯁ ꯇꯧꯈ꯭ꯔꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯟꯗꯝ ꯑꯁꯤ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯏꯔꯥꯟꯒꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯎꯔꯤꯕ ꯔꯣꯜ ꯑꯁꯤ ꯍꯟꯊꯍꯟꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯆꯥꯎꯕ ꯇꯥꯔꯒꯦꯠ ꯑꯣꯏꯔꯤ ꯃꯃꯥꯡꯉꯩꯗꯒꯤ ꯌꯨ ꯑꯦꯁ ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯅꯠꯇ꯭ꯔꯒꯅ ꯑꯆꯧꯕ ꯀꯟꯐ꯭ꯂꯤꯛ ꯑꯃꯗ ꯆꯪꯕ ꯃꯇꯝꯗ ꯌꯥꯝꯂꯕꯗ ꯊꯥ 3ꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯗꯨꯒꯤ ꯑꯣꯏꯕ ꯂꯤꯃꯤꯇꯦꯠ ꯑꯣꯏꯕ ꯃꯇꯝ ꯑꯃꯒꯤ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯈꯛꯇ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯂꯩꯖꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯣꯏꯕ ꯂꯥꯟꯐꯝ ꯑꯁꯤꯗꯗꯤ ꯌꯨ ꯑꯦꯁꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯕꯗꯒꯤ ꯃꯇꯝ ꯑꯁꯤ ꯍꯦꯟꯅ ꯁꯥꯡꯊꯔꯛꯂꯦ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯇꯝ ꯀꯨꯏꯅ ꯂꯥꯟ ꯁꯣꯛꯅꯔꯛꯄꯅ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯀꯣꯅꯣꯃꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯆꯩꯊꯦꯡ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯂꯥꯟꯃꯤꯁꯤꯡꯗ ꯑꯁꯤ ꯑꯅꯥ ꯌꯥꯎꯔꯛꯄ ꯑꯃꯁꯨꯡ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯆꯩꯊꯦꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯕꯤꯜ ꯑꯃ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯀꯪꯒ꯭ꯔꯦꯁꯇ ꯄꯥꯁ ꯇꯧꯔꯛꯄ ꯍꯥꯏꯕꯁꯤ ꯇ꯭ꯔꯝꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯃꯑꯣꯡ ꯑꯃꯗ ꯂꯩꯖꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯤꯖꯅꯦꯜ ꯄꯣꯂꯤꯇꯤꯛꯁ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕ ꯑꯃꯗꯗꯤ ꯑꯗꯨꯃꯛ ꯆꯪꯁꯤꯜꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯑꯦ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯕꯨ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯌꯨ ꯑꯦꯁ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯕꯨ ꯈꯣꯏꯗꯥꯅꯔꯤꯕꯒꯤ ꯑꯣꯏꯕ ꯃꯃꯤ ꯑꯗꯨꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈꯨꯗꯝ ꯑꯣꯏꯅ ꯄꯥꯔꯇꯤ ꯑꯃꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔꯗ ꯔꯨꯜ ꯇꯧꯈꯤꯕ ꯇꯥꯔꯒꯗꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯃꯁꯨꯡ ꯂꯩꯔꯤꯕ ꯁꯤ ꯑꯦꯝ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯃꯤꯅꯤꯁꯇꯔ ꯑꯦꯝ ꯄꯤꯁꯤꯡ ꯑꯣꯏꯒꯦꯔꯥ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯟꯇꯔꯗ ꯂꯧꯈꯤꯕ ꯗꯤꯁꯤꯖꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯌꯥꯗꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯂꯥꯟꯐꯝ ꯑꯁꯤꯕꯨ ꯂꯣꯏꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯨ ꯑꯦꯁ ꯀꯪꯒ꯭ꯔꯦꯁꯇ ꯄꯨꯊꯣꯔꯛꯈꯤꯕ ꯍꯧꯖꯤꯛ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤ ꯑꯁꯤꯒ ꯌꯦꯛꯅꯕꯅꯤ ꯍꯥꯏꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯀꯝꯄꯤꯇꯤꯇꯔ ꯑꯣꯏꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯣꯏꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯠ ꯀꯥꯡꯕꯨꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯨꯊꯣꯔꯛꯈꯤꯕ ꯕꯤꯜ ꯑꯁꯤꯗ ꯇ꯭ꯔꯝꯞꯀꯤ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯄꯥꯔꯇꯤꯃꯛ ꯑꯣꯏꯔꯤꯕ ꯔꯤꯄꯕ꯭ꯂꯤꯀꯟ ꯄꯥꯔꯇꯤꯗꯒꯤ ꯃꯤꯑꯣꯏ ꯑꯅꯤꯅ ꯚꯣꯠ ꯄꯤꯈꯤꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯔꯤ ꯃꯁꯥꯃꯛꯀꯤ ꯄꯥꯔꯇꯤꯗꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯚꯣꯠ ꯄꯤꯔꯛꯄ ꯍꯥꯏꯕꯁꯤ ꯇ꯭ꯔꯝꯞꯀꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯃꯥꯏꯊꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯨ ꯑꯦꯁ ꯑꯦꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯐꯦꯗꯔꯦꯜ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯁꯤꯒꯤ ꯑꯣꯏꯕ ꯐꯖꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯏꯟꯗꯤꯌꯥꯒꯨꯝꯂꯕ ꯀꯟꯇ꯭ꯔꯤ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞꯄ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯀꯟꯇ꯭ꯔꯤꯁꯤꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯡꯅ ꯎꯕ ꯐꯪꯒꯅꯤ
ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯉꯁꯤ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯁꯨꯄꯔ ꯄꯥꯋꯔꯅꯤ, ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯟꯕꯅꯤ, ꯀꯟꯇ꯭ꯔꯤ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯗ ꯇꯧꯏ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯑꯃꯦꯔꯤꯀꯟ ꯄꯤꯄꯜꯁꯤꯡꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯂꯣꯏꯅꯃꯛ ꯆꯠꯇꯕ ꯌꯥꯗꯕꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯃꯗꯤ ꯂꯩꯔꯤ꯫ ꯃꯗꯨꯗꯤ ꯇ꯭ꯔꯝꯞ ꯍꯥꯏꯔꯤꯕ ꯂꯨꯆꯤꯡꯕ ꯑꯁꯤꯅ ꯐꯅ ꯀꯜꯂꯦ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯉꯁꯤ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝ ꯑꯁꯤꯗ ꯂꯦꯞꯄ ꯂꯩꯇꯅ ꯃꯦꯗꯤꯌꯥꯁꯤꯡꯒꯤ ꯑꯣꯏꯕ ꯋꯥꯍꯪꯁꯤꯡꯒꯤ ꯑꯣꯏꯕ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯗꯦ, ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯄ꯭ꯔꯦꯁ ꯕ꯭ꯔꯤꯐꯤꯡ ꯄꯤꯗꯕ ꯌꯥꯗꯦ꯫